ꯁꯤꯇꯤꯁꯦ ꯑꯗꯨꯝ ꯏꯟꯕꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯝ ꯄꯤꯛꯁꯨ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯈꯨꯠꯇ ꯌꯦꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯅ ꯑꯗꯨꯝ ꯏꯟꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯐꯤ ꯑꯗꯨꯝ ꯏꯟꯊꯅ ꯏꯜꯂꯤꯅ ꯂꯧꯅꯕꯤꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤꯕꯀꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯣꯛ ꯃꯨꯛ ꯊꯥꯛꯑꯅꯤꯕꯀꯣ ꯑꯩꯈꯣꯏ ꯍꯦꯔꯣꯗꯣ ꯁꯨꯔꯦꯟ ꯁꯥꯔꯚꯤꯁ ꯆꯠꯈꯤꯕꯀꯣ ꯃꯥ ꯍꯜꯂꯛꯑꯒꯅ ꯃꯥ ꯊꯥꯛꯈ꯭ꯔꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯒꯅ ꯑꯩ ꯊꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯎꯀꯣꯟ ꯆꯟꯕ ꯍꯧꯔꯦ ꯉꯍꯥꯟꯒꯩ ꯑꯩꯅ ꯆꯦꯛꯀ ꯇꯧꯕꯗꯣ ꯎꯀꯣꯟ ꯆꯟꯕ ꯍꯧꯔꯦ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯑꯩ ꯅꯨꯡꯒ ꯄꯦꯛꯇꯣꯏꯅꯦ ꯇꯨꯔꯦꯟꯗꯒꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯤꯅꯠꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯄ꯭ꯔꯨꯝꯒ ꯌꯦꯔꯨꯝꯒ ꯇꯧꯔꯒ ꯑꯩ ꯀꯩꯅꯣ ꯊꯥꯡꯖꯤꯡ ꯀꯩꯀꯥ ꯇꯧꯔꯒ ꯃꯦꯠꯂꯒ ꯏꯔꯣꯜꯂ ꯊꯥꯎ ꯉꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯎꯠꯂꯛꯀꯦꯀꯣ ꯃꯨꯜꯂꯛꯑꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯪꯂꯞ ꯇꯧꯔꯒ ꯆꯥꯅꯤꯡꯉꯦꯕꯀꯣ ꯃꯍꯤ ꯂꯥꯡꯕ ꯆꯥꯅꯤꯡꯗꯦꯕ ꯁꯤꯗ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯆꯩ ꯑꯣꯏ ꯑꯩꯗꯣ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣ ꯃꯍꯤ ꯂꯥꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯝ ꯆꯤꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯍꯤ ꯌꯥꯝꯃꯟꯗꯕꯤꯗꯀꯣ ꯇꯧꯔ ꯊꯣꯡꯉ ꯆꯥꯕꯅ ꯍꯥꯎꯋꯦꯕ ꯑꯩꯅ ꯍꯩꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯧꯍꯜꯂꯝꯃꯒ ꯑꯩ ꯆꯥꯛ ꯊꯥꯛꯎꯈꯤꯒꯦ ꯊꯕꯛ ꯁꯨꯔꯝꯗꯥꯏꯁꯤꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯌꯦꯠꯀꯗꯕ ꯀꯣꯛꯁꯦ ꯁꯠ ꯂꯥꯎꯅ ꯑꯣꯛ ꯊꯥꯛꯑꯝꯗꯥꯏꯒꯤ ꯁꯥꯁ ꯂꯣꯏꯔꯦ ꯑꯣ ꯂꯥꯝꯕꯤꯔꯕꯣ ꯊꯥꯗꯝꯃꯦ ꯃꯊꯤꯒꯁꯦ ꯂꯣꯏꯔꯦ ꯑꯝꯇ ꯁꯦꯡꯗꯕ ꯌꯥꯔꯣꯏ ꯁꯤ ꯄꯤꯛꯇ꯭ꯔꯨꯁꯤꯁꯨ ꯂꯥꯝꯃꯦ ꯂꯥꯝꯃꯕꯣ ꯊꯥꯗꯝꯃꯦ ꯏꯃꯥ ꯆꯣꯡꯈꯠꯂꯛꯏꯁꯦ ꯌꯦꯡꯉꯨ ꯊꯥꯗꯝꯃꯦ ꯂꯥꯝꯃꯕꯣ ꯄꯤꯖꯒꯦ ꯑꯩꯕꯨꯗꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯀꯦꯕ ꯄꯥꯝꯖꯩꯕꯀꯣ ꯑꯗꯣ ꯀꯦꯕ ꯄꯥꯝꯖꯩ ꯑꯗꯣ ꯌꯥꯝ ꯅꯥꯟꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯛꯀ ꯑꯗꯨꯝ ꯁꯦꯟꯅ ꯂꯩꯔꯕꯅꯤꯅꯀꯣ ꯅꯥꯟꯕꯗꯤ ꯄꯥꯛꯅ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯣ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯔꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯦ ꯑꯩ ꯒꯥꯔꯤ ꯄꯥꯏ ꯊꯧ ꯍꯧꯔꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯏꯊꯟꯗ ꯑꯗꯨꯝ ꯇꯝꯃ ꯊꯧꯔꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯝꯕꯤꯅꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯏꯁꯥꯅ ꯅꯝꯗꯅ ꯊꯧꯕꯅꯤꯗ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯨ ꯍꯩꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯊꯧꯕ ꯍꯩꯕꯒꯤꯀꯣ ꯄꯨꯡꯊꯧ ꯊꯧꯅꯤꯡꯕꯤꯗꯣ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯊꯥꯎꯗꯤ ꯑꯗꯨꯅꯤꯗ ꯍꯧꯖꯤꯛ ꯑꯣꯛ ꯊꯥꯅꯕ ꯈꯣꯠꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯦ ꯁꯤꯃꯅ ꯌꯥꯡꯒꯪꯕꯤ ꯑꯣꯜ ꯂꯩꯔꯦ ꯇꯨ ꯑꯃꯁꯤꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯃꯁꯤꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯊꯥꯒꯠꯂꯛꯏꯁꯦ ꯌꯦꯡꯉꯨ ꯂꯥꯝꯃꯕꯅꯦꯕ ꯑꯩ ꯎꯕꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯝꯃꯕꯣ ꯍꯟꯗꯛꯇꯤ ꯃꯄꯤ ꯌꯥꯝ ꯁꯥꯗꯣꯔꯦ ꯃꯌꯥꯝ ꯑꯣꯛꯁꯦ ꯃꯄꯤ ꯑꯁꯤꯗꯩꯁꯤꯗꯤ ꯃꯄꯤ ꯁꯥꯗꯣꯛꯑꯗꯕꯅꯦ ꯑꯁꯤꯅ ꯍꯥꯟꯅꯒꯤ ꯃꯄꯤ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯄꯤꯗꯨꯁꯨ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒ ꯃꯀꯣꯟꯗ ꯑꯃꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯑꯣꯛꯇꯤ ꯃꯀꯣꯟ ꯅꯥꯇꯩ ꯐꯖꯅ ꯆꯥꯅ ꯀꯩꯅꯣ ꯇꯧꯗꯕꯩ ꯇꯧꯋꯦ ꯋꯥꯅꯦꯕꯀꯣ ꯃꯀꯣꯟ ꯅꯥꯇꯩ ꯆꯥꯅ ꯐꯖꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯌꯥꯝ ꯊꯥꯛꯀꯦꯅ ꯈꯜꯂꯦꯕꯀꯣ ꯂꯩꯇꯕꯒꯤ ꯇꯧꯕ ꯁꯤꯁꯤꯁꯨ ꯃꯄꯤ ꯁꯥꯗꯣꯏꯅꯦ ꯁꯤ ꯃꯄꯤ ꯁꯥꯗꯣꯛꯑꯗꯕꯅꯦ ꯆꯤꯡꯑꯣꯛ ꯍꯥꯏꯐꯦꯠ ꯆꯪꯕꯅꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯣꯀꯣꯟ ꯆꯟꯕ ꯍꯧꯔꯦ ꯁꯤ ꯀꯥ ꯑꯃꯗꯪ ꯑꯣꯏꯅ ꯊꯣꯛꯑꯅꯤꯕꯀꯣ ꯑꯣꯛ 4-5 ꯑꯃ ꯊꯝꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯁꯤ ꯅꯨꯡꯁꯦ ꯍꯣꯔꯦꯟ ꯍꯩꯗꯣꯏꯅꯦꯕ ꯈꯣꯠꯂꯒ ꯇꯨꯔꯦꯟꯗꯒꯤꯀꯣ ꯑꯩꯈꯣꯏꯗꯤ ꯇꯨꯔꯦꯟꯗꯩ ꯑꯗꯨꯝ ꯅꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯁꯦ ꯊꯤꯠꯂꯤ ꯇꯥꯕ ꯍꯧꯔꯦ ꯅꯣꯡꯁꯨ ꯇꯥꯏꯌꯦ ꯇꯧꯔꯤꯁꯦ ꯉꯁꯤ ꯂꯥꯝꯗꯅ ꯇꯧꯔꯤꯁꯦ ꯊꯥꯗꯝꯃꯦ ꯃꯌꯥꯝ ꯁꯤꯗꯩ ꯀꯣꯠꯇꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯡ ꯕꯦꯔꯆꯥꯟ ꯇꯧꯔꯒ ꯅꯨꯡ ꯇꯧꯔꯒ ꯀꯣꯠꯂꯅꯤ ꯁꯤꯗꯒꯤ ꯅꯨꯡ ꯀꯣꯠꯂꯒ ꯕꯥꯔꯗ ꯍꯣꯜꯂꯅꯤ ꯁꯤ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇꯅꯦ ꯅꯨꯡ ꯉꯥꯛꯇꯅꯦ ꯁꯤꯗꯩ ꯍꯣꯜꯂꯅꯤ ꯃꯌꯥꯝ ꯁꯤ ꯇꯨꯔꯦꯟꯗ ꯂꯩꯔꯝꯕꯩ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯑꯃꯔꯣꯝꯗ ꯁꯤꯗꯩ ꯅꯨꯡ ꯀꯣꯠꯇꯣꯏꯅꯦ ꯑꯗꯨꯗꯨꯒ ꯍꯩꯔꯅꯤ ꯑꯗꯨꯒ ꯇꯧꯗꯣꯏꯅꯦ
ꯆꯥꯅꯤꯡꯉꯤꯁꯦ ꯑꯃꯁꯦ ꯑꯃꯨꯛ ꯈꯨꯗꯦꯡ ꯇꯦꯡꯉꯨꯗꯣꯏꯅꯦ ꯅꯈꯣꯟ ꯇꯤꯕꯒꯗꯤ ꯌꯥꯔꯣꯏ Leiro. Mani yang. Oh, gì cái này uống ba. Yare hết rồi đi phura đi. Mà khi nhà tôi lên mà thật đó mà bằng cha được chứ bạn. Gặp cái chuyện ngay xí đi. Ngang ngay đi chơi lọc xí đây bên này. Gặp cái ít. Xong sạch tâm. Cứ đi cái mua tầm này thôi. Sao thì là không có khăn được không? Đó khi đầm này ai dùng rồi ai cái mà làm nè cái sen cái rồi mày ăn cái gì sen sắp tao về Sudah habis saya yang terakhir. Sudah habis hari lagi saya pernah nambah singtu ya, lebih thong sing ngasih dekat singtu itu juga yang ungge memang yang paling singtu itu yang ungge bako. Sudah habis tahu orang ni bako. Asal yang tu ay hanjangan han orang betul di jangan kara, oi bakar pagar ko semai kara hadat lagi. Asal dari dah mu napi kita amu kari kapsul lagi ko. Kalau pada ni memang ada ay jikse kobi sara nong taye nong tili taye satin yaude ai thola ijeng hoto sajen time stop do yengba kabu tholok pane boko do dai na kobi sara amu lorani kobi sara lor ga kobi sara thamche nga ani thamche gano tha ga dana ko phun tha ga dana do masi thamche pambi tara mu tong oi zo kun mu tong oi lor gi ge do ga nong tili ta ba ji tha hor ge kana ta tu ja no hong ji nong ji nam to nong dai jong Saya beli je, suat terlalu lor itu. Ayo je lo ini suat le. Normal tu lah pergi. Hello mayam, kobi hang besar lore, kobi tu kerana kupal mi boko ngasih ni mitra ni mulai raga hafta mu le dia ni, hafta mu mangani mu mata le di. Thabo ya ni boko tu doa ni lo besar lagi mayam, kobi tu PM me boko tu cak amla me pun tu tara tare, aji thanda cak tu caning tapi ngai ram mana ba. Nanti tam. Cathok ke kana de ma kon la ko mina kon chajar jani khana ko ke nam to khole sar ke mam saksa ni ko di thiang la ko mi thiang chajar ni sa lam chi do ko ma to o so khai dre ya sa lam me bai sak ti hao bani me ko si lam da ji ko sak ti hao ba ngang tani he Ru si da ya ba. Ye. Nam san ni de sa to le la ke am hao ni sak chi me sieng gum ba ji ko som da hao bani me am adi hadak ti kanu ngam tu hao ni hao ni Kariya.